Gwaltabi Kuki village kadai de leibage haibadu village ni hairiba ngamkhai haukimna mayek sengna takadabani haukiba me tara tarukta thokiba press statement amada Mahadevta Wungbai town ga mari leinana masana masabu chipni haijaba ngamkhai haukimna paliba Gwaltabi Kuki village asigi sabsaba mafam boundary ga konana mayek sengna khangan birau haina Youth Paradise Club Gwaltabi Mairabaibi Gwaltabi amadi Village Development Committee Gwaltabi gi President singna khudek piduna press thadorok sirol aman hai sirol asana hai Kuki village asi karamba matamdagi khundarakpano loinana sip oriba ngamkhai hauki haudi mafam kadai de leibage nahaki biodata sumayek singna khangan birau loinana nahaki letter heta paliba Lahungting block Kangpopi district hairiba asi map kaloinana sengdok pirau hauji leiriba Gwaltabi Meitei khungang asi Imphal district ta Laikwachit ki manung chana SDO Sawombum block ki jurisdiction na yauri hairi serol achin hai Gwaltabi Meitei khungang asi ki nongpok ta Thawai Tangkhul Nongchupta Urangpat Khada Mongrelgang Awanglomda Khamenlo Gwaltabi Reserve Forest lay Reserve Forest asigi manungda Gwaltabi Meitei khulgi awanglomda Mahadev Furamangkhong Natumching fawa Imphal ukhru lambi 202 gina nongsupta JFMC semduna uwa thadinba maihau langpokna singba kanduna mahauchagi khal kaidana bangasi fawa leirakhibani adubu laibak thibadi haukiba lising ani kulhumdoi me ahumdagi Kuki singi irangdagi makha taraktuna me kunipanda khul mai thaduna talakibani asigumba awaba asigi khudong chaba lawnaba ngamkhai haukimna honarakanu makhata na mari lenaba authority singna khul maming pangthonda thonjinduna community kayagi marakta pamnaba thawdo thoraktanaba akanba mityeng changbinanabasu chirol asuna haidi Ministry of Home Affairs kawari sananaba kokomi gi thoumi taret hayeng Imphal thadoklagani miyamna democratic oiba khongjang chansinduna mai paknaba honaminasi Coordinating Committee on Manipur Integrity Kokomina lauthokibagi mantungina ngasi ima ibel yauna masing yamlaba miyamna democratic oiba mawongda placard paidana khongjang changchinbada kaihenba thawong utpasi tawbikanu kumda lisingani kulumdoigi me ahumda khumalampakta pangthokiba miyangi convention aduda laukiba warepsing adu makhatana adumak chathakigani India government ki maikaidagi mifam pangthongnaba kokomida hairakibaga mari leinana Thasiki Kuntereta Ministry of Home Affairs ki makok thongba official sing unanaba Kokomi gi convener Khuraidam athobana luchingduna miyoi taret na saba committee ama hayeng Delhi da chetlagani mifam aduda Thasiki kunda Gwaltabi da thokiba thodok aduga mari leinana changchiliba khongdang asigi marik chuma paudam thamgani convention aduda laukiba warep adu India lenga ki khwaidagi daita leiba misak aduda sinaba haibati Kokomi gi arepani Ministry of Home Affairs ki official sing unanaba Kokomi gi team ama chatkhrabasu Makhatana haujik chathariba khongdang asi sangchinaba Kokomi gi leihauriba subcommittee singnasu sem saduna leiri ngasigi khongdang aduda soklaba imaibel chingi awabada saru yajabaga loinana hospital gi authorities singnasu angama mateng pangbiu Gwaltabi thawdo asi negotiable oiba thawdo omanate hanba leitana khongdang kaya changchinkhigani khongdang changchinba matamna su non violence oina changchinki security personnel singnasu kahenba thawong tawbiganu violence oina changchinkibagi mahuta khongdang asi maipaknaba miyam puna hotnaminasi haina lamfelda leiba Kokomi gi officer ngasi numinang wairam pangthokiba paumi singa unabada Kokomi gi convener Khuraidam athobana makhata na phongdoragli MLA hompu punsinbadi araibani CSO singhana punsinbiyo haina Govindas konthodamna phongdokre Manipurda masing khangdana leiriba CSO singna Manipur gi MLA hompu amato oina punsinduna lebaki oiba thabak taw haina lauri adubu MLA hompu amato oina punsinbadi araibani MLA singhana punsindringai mamangda Manipurda leiriba civil society organization CSO sing amato oina hana punsinduna lebaki oiba thabak amato oina pangthongnaba hotnabiyo haina Bisnupur ACG MLA Govindas konthodamna phongdokre wafama singasi Bisnupur Municipal Council gi Ward number 8 amadi SSK Youth Welfare Organization YWO gi nauna saba building ama sangabagi thawranga mari leinana MLA Govindas konthodamna phongdokibada MLA sing ama toina punchinaba lauriba CSO sing ama toina punchin bangamdabase yana laibak thibani laikai amada club ama leirabasu club aduna koliba mafamda leiriba naha sing ama toina
punsinluna chawkha thawrangi thabak-sing amadi matamatanggi oina thorakpa issue-singgi maramda thabak oina pangthokpa ngamdrabadi club adu leibagi kanade aduna Manipurda leiriba CSO sing amato oina hana punsinluna leibaki oiba thabak thawram pangthoknaba hotnabiyu hairi mahakna hai handak Bisnupur district ki Tinungai maning high canal mayada leiba laufamching lau pananaba honabada security force na athingba pirai haibagi matangna mari leinaba authorities singda state thaduna wa khanaragani atuba matamda athingba apanba amata leitana laumi singbu lau panaba ngamnaba thabak laukhatlagane haiki Maha regiment sathagiba thawongi mayokta tongan mamafam kayada wakat mifam chathakre thasi kun Sri Lily festival hawa numita ukrul da follow chetpa paumi team amada gwal tabida duty taramba Mari suba Maha regiment sathagiba thawong adubo yaningdaba phongdoktuna ngasi all Manipur matam isai kanglo amiki thoumi singna Palace compound leiba hapta kangjebung changfamda wakat mifam chathakre khongjang aduga mari leinana amiki president khaidem thoibana haikibada haukiba sahi lising ani kulhumdagi me ahumdagi hauna lamdam asida sahi ani hena sarangnaba phibam ama leiringai talak asida Maha regiment ki kangbuna paumi singna tongba MSD bus ta thariba Manipur haiba wahai adu lauthoktrabadi chatpa yaroi haina athingba pikhiba thawdok adu laibak thiba thawdok amani haina amikna lawi Manipur gi territory manungda Manipur haiba wahai ase sijinaba yadragadi India langangna Manipur da yengliba midyang asi karama midyang no isagi iramdam asida iramdangi maming thaba gari tongbada athingba pirak libanina aikoi tumina leifam thokte thawdok adu Manipur miyangi thamoi sokpa thawdok amani thawdok adu da senariba khudingmakki mathakta chapchaba action lokhatpam thoi miyangi pungning wakal fathanaba leibak asigi mapi mapa oriba governor na so thawdok asigi matangda chapchaba thabak lokhatpam thoi masida governor na tumina leithoklabadi miyamna hena kanba khongjang changchilaknabagi maram ama oigani haina phonokki loinana Manipur miyamna changchilagliba khongjang khudingmakta amikna su chapchana saru yagani haiki Manipur manungda Manipur thaba yaroi haina India lengangna chathakiba thawong asigi wahanthok chapchana miyamda khangalu haiba demanda ngasi Kaksing district ki Suknu Kendra gi manung chana leiba Wangu LYA community hall da miyamna wakat mifam chathakre Kokomi gi civil disobedience movement gi khongjang hokre Raj Baban tamna thomjin naba hotnabada police ka mungna kre miyoi kaya chokle Thasi ki kun Sri Lily festival hoba numita DIVR na sinduna MSD basta paumi team ama puraga thawram adugi coverage tawba chetpada Imphal ukrulambi gi golta vida duty tawramba mari suba Maha regiment ki kangbuna bus aduda Manipur haina thariba adu muthat kadabane haina athingba pikhiba thawdok adugi mayokda Kokomina sangchilakhiba civil disobedience movement gi khongjang hena kasinkhre Kokomina ngarang mangjongnona lauthokibagi matungina ngasi khwairaman kaithal gi ima singa loinana governor tamna thomjinaba Raj Baban tamna haigalaki Rally aduda saruk yakiba singna security singna paumi singna sathagiba thong aduga mari leinana Manipur governor na miyamda lale haijagadabani Manipur police ki DGP security advisor amasung chief secretary resign tawgadabani haiba kholau kayasu lauki adum oinamag rally aduna BT road ki Congress Baban mapa yorakpada Rap yauna yamlaba security force ki kambuna thatuna thamki thawdo aduda kaithal famliba ima ibelching amasung security force ki marakta chauna muknaba thoki loinana security force ki maikidagi tear gas cell amasung smoke bomb langsinduna rally adubu thugai ki thawdo aduda miyoi kaya soktuna laikanaki loinana yamlaba security force ki kambu aduna rally adubu tankai ki press na fangba pawgi matung inadi thawdo aduda sokhiba senge manungda khurai haikru makhongdagi nandai bam shanti Sahi humdrani toy wangkhaidagi ningthau khongjam priya sahi nimpuni toy khongman mangjil mamangdagi takhel changbam gyaneshori sahi yangkhaini pan amasung singdamai thokchom lekaidagi thokchom gita sahi nimpumari kauba miyoi amasu yauri wahengbam lekai romdagi su yamlaba nupi sing kholau kayaga loinana Rajbaban tamna haigalaki adumapu hairiba miyoi kangbu sing adusu kaisampat traffic junction da thattuna makhata na changhankide konung mamanglomdagi yamlaba maira paibisina governor tamna thomjinaba lakiba rally amasu security na thatuna thamki thawdo aduda security amasung rally lakiba sing adugi marakta muknaba thoki amaromda ngasidagi hauna Kokomina sangsinkiba civil disobedience movement gi khongdang amari leinana Kokomi gi convener athawana haikibada Kokomina lauthokibagi matungina ngasi ahanba oina imasingna democratic oina sangsilagliba khongdang aduda security force singna chathakiba kahenba thawong sing aduda democratic oiba maongda sangchinba khongjangda ka hena athingba piba amasung
ꯃꯣꯛ ꯕꯣꯝꯅ ꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕ ꯑꯣꯏꯕꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯗꯦ꯫ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯆꯪꯁꯤꯟꯒꯗꯕ ꯑꯣꯏꯕꯅ ꯌꯥꯔꯤꯕꯃꯈꯩ ꯅꯟ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯈꯣꯡꯖꯪꯗ ꯆꯪꯁꯤꯟꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯥꯔꯃꯤꯅ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯨꯗ MLAꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯄ 5ꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯊꯧꯔꯝꯒꯤ ꯀꯚꯔꯦꯖ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ MSTꯒꯤ ꯕꯁ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯑꯥꯔꯃꯤꯅ ꯈꯥꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯨꯊꯠꯇ꯭ꯔꯕꯗꯤ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLAꯁꯤꯡꯅ ꯑꯀꯟꯕ ꯋꯥ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯖꯁꯇꯤꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1891ꯒꯤ ꯆꯤꯌꯔꯃꯦꯟ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1891 ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯃꯦꯃꯣꯔꯤꯌꯦꯜ ꯏꯁ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 135ꯁꯨꯕ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯐꯨꯔꯨꯞ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯅꯤꯡꯇꯝꯅ ꯂꯩꯖꯔꯝꯃꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯊꯧꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯩꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕ ꯀꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯊꯧꯕ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎꯅ ꯆꯤꯐ ꯀꯃꯤꯁꯅꯔ ꯒ꯭ꯔꯤꯝꯋꯨꯗꯇ ꯇꯥꯟꯅ ꯊꯤꯜꯂꯝꯂꯣꯏ꯫ ꯃꯔꯩꯕꯥꯛꯄꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯕ ꯅꯨꯃꯤꯠꯇ ꯑꯥꯔꯃꯤꯅ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ MST ꯕꯁ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ MLA ꯈꯔꯅ ꯉꯁꯤ ꯐꯥꯎꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯗꯅ ꯃꯔꯅꯥꯏ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕꯁꯤ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗ꯭ꯔꯒꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯒꯅꯤ꯫